Sagang amadi akoibagi miyamna Sagangda Maha Regiment thambiganu State Force oina thambiyu haina demand tawduna lakpa adu ngasidagi Sagangda IRB thamkibaga loinana miyamna IRB personnel singbu taramna okre Chief Minister Nongthombam Birengi miting makhada Kumbi SC gi MLA S Premchandrana yamna kanna hotnaduna IRB thambirakpada thagatpa fongdokladuna maira paibi amana fongdorakpada Sagangi miyamna tha kaya kaithel kadana leirakpa awaba kaya khangduna lakpa adu ngasidi maikai SC gi miyam ingna leiba fanglagani Sagangda ngasidagi aikoigi State Force laktuna miyam asibu ngakpi senbirabanina mafam asida hana leibiramba Maha Regiment sing asi athuba matamda handokpikro mafam asida potchai yonduna ingna chikna nongmagi leita laira tanjerage maram aduna hayengmak Maha Regiment sing lauthokpikro haiki awaba mayam se ubiduna aikoigi state ki force mayam thambiduna aikoigi mateng pangbigani ana lakpase yamna hainingai leitana harau ba nungai ba phaujai aduga aikoi hairiba mafam ase Megi tang ahumdagi irang ase tawrakpadagi lairiba hojik Sagang bazar sida Sagangda laiba awa laita laira mayam se masida khoigi subam nompham oiraga imung manungi laita laira punariba mayam se masi tha mapan chumna aikoi pura lepaga siraga bazar se lairamane mayam na so hojik ubiri basini ko aduna hojik ting asidagi ngasi haba numit asidagi aikoi state ki force mayam lapiduna Sagangi awaba mayam se ngak thokpirane haiduna aikoigi ihut silaga lakpi basida hainingai leitana aikoi nuai ba phaujare aduga hojik ti aikoigi state ki force lakpiramanina lairiba Maha Regiment singche athuba matamda handokpi kharo moina lairiba mafam sida aikoi karba tawraga nomagi leita laina do tanjarage yamna athuba ngasima hayang hairiba regiment singche lathokpi kharo aikoy sida aikoigi tangbu laitaba ama oiduna laita lairagi aikoigi nomagi sinthado pangthok jaraga imung manungi laita lai punamak aikoy maintenance tawjarage masida yamba haiba tare aikoigi Manipurgi sembirena masigi athuba matamda mieng sangbiyo han